अहनबद मरुइब पाव पिजरी सीसीएस के संगसिलिब संगलसे इरमदमगी सरुगम ओइना कादी खुलदा उ चरा 2,400 थाखरे फ्री मेडिकल कैंप पांगथोखरे असम राइफल्स अमसुंग पुलिस के अपुनब कांगबु अमन चथकिब काउंटर इंसर्जेंसी ऑपरेशन दा जेयूएफ के केडर अनि खुलाई के कोनन फागत पंगमखरे कोविड वैक्सीन काफोकिब इंडिया के अपुन मिसिंग क्रोर मरफुगा लाख निफुम दो हेनख्रे खुरुमजरी तोमथिंगानबा MEITEI लोइतोंगबमना नुमि उंग पुंग 12 की ममी टीवी न्यूज अपडेट पिजरी कमिटी ऑफ सिविल सोसाइटीज कंगलैपाक सीसीएस के सिंधुना तमिलोंग डिस्ट्रिक्ट के तामई सब डिवीजन द लैबा कादी खुलदा संगलसी इनमदम के सरुगम ओइना उ चरा 2,400 थाखरे फ्री मेडिकल कैंप पांगथोखरे कादी विलेज अथॉरिटी सिम्स अमदी यूनियन ऑफ प्राइवेट रिहेबिलिटेशन सेंटर कंगलैपाक उप्रेक नमतिंग पांगलगा पांगथोखिबा थोरम अदुदा सीसीएस के प्रेसिडेंट जितेंद्र निमोमन हाई सीसीएस के लुचिंगलगा पांगथोखलिबा थोरम असिना चिंग अमसुंग तम अनिगी मरक्ता अफब मरी थंबा ngamlagani चिंगी मफम सिंगदा तंगाई फदब फिबम अमदगी उवा यामना यानथतपा अमदी फैक्टरी क्या तौनरकपदगी काइथरकलिबा अकोइबगी खलसी खरदंग ओइरबसु कन्नबगी पांदमदा उ चरा थाबगी थोरमसी पांगथोकपनी तोंगान तोंगान बसिंगी मफम सिंगदा उ चरा 2,50 थाबगी पांदम थमली तंगाई फदब फिबमदगी उ यालबसु महुत सिंजनबगी हैनबी थमसी अकोइबगी फिबम कनबदा अकोइ पुमनमकी अचौव थौदांग लौमिनसी हैनसु महाकना फोंदोककी चिंगतम अमतनि हाइना चिंद लाउब खक्तने यारोय थबंग उत्प मथौ ताइ हाइबा वफम पलदुना जितेंद्र निंगोमना मखा ताना हाइ चिंगतम नुक्सिनगे हाइरबदी तोइना उनदुना अवा ना हंगनब चंगी उनरगा वरी वताई सानद्रबदी चिंगतम नुक्सिनबा मरी असि लाफोकनखिगनी मरम अदुना मागी मागी ओइबा वाखलोन फोंदोकनदुना अमत ओइना पुनसिनसी कादी विलेज के लंबी थोंग खुदोंग चादब अमदी PIC अमत लैतबदगी अना लायंग द सोथरिबा असि यामना नुंगाइते मफम असिदा फ्री मेडिकल कैंप अमा पांगथोके हाइबदा मेडिकल डायरेक्टरेट ना अयाबा पिरकपा असि यामना नुंगाइ हाइनसु जितेंद्र निंगोमना मखाताना फोंदोकि अने हूँ लेजरब जगह से अखोगी तमिलोंग डिस्ट्रिक्ट की तामई सब डिवीजन की मखाद लेबा कादी पार्ट 1 पार्ट 2 पार्ट 3 पार्ट 4 पार्ट 5 हाइबदुगी 3 गा 4 गा ताइनबगी एरिया नि हाइरिब एरिया से हम चावई कसी लेब मफम सिगी सरुक अमा असमसु लेरी मसिदा मणिपुर गवर्नमेंट की माइकई दिगी लेरिबसी अखोगी अनोबा अखोगी इको टूरिज्म पार्क अमा सेम याबा नत्रगा टूरिज्म कनोम सेम याबगी लंबी मदी ओतो सुदुन लेगनी मरमदी मसिदे हेक उरुब मतमदा येंगु मतमदा पुंगी इंबा नुंगाइबा अदु शांति पंगो हाइबा पोतो सोइदु ओइगनी अमसुंग आइने फंगी सुमाइना अदु सुंगु सोइदु फंगनी नुंगंखुल की जनरल एरिया जेलेरोंग यूनाइटेड फ्रंट JUF के कैडर खर लेरे हाइबा अकंगब पावम फंगबदगी कुनमात्मन सुबा असम राइफल्स अमसुंग पुलिस के अपुनब कांगबु अमना मफम अदुदा काउंटर इंसर्जेंसी ऑपरेशन चथबदा JUF के कैडर अनि खुलागे कोनन फागत पंगमख्रे हाइरि कुमापन सुबा असम राइफल्स के मेजर अमृत थरास NS ना लुचिंग कांगबु अदुना फागत अब मियो अनि दुदी नोने डिस्ट्रिक्ट की मनुंग चनबा नुंगबादगी हौजे हौजे JUF के होम सेक्रेटरी की थौसु पुरिबा गाइनवांगलांग कामई डिस्ट्रिक्ट असिमक के चाइटोन खुलदगी NK दिरोनबो कौबी हाइरि मखोय अनि नुंगांग खुलदगी लेबा फार्म अमदगी राउंड 20 के लेथोट राउंड 172 के ट्रेजर एमुनिशन M16 के मैगजीन अमा मोबाइल हैंडसेट अहुम अमदी 12 बोर गन अमा कोनना ngarang nungthil pung 3:30 तारकपा दुवाइदा फागत पंगम खिबनी फारब मियोय अनिमल मखाताबा इन्वेस्टिगेशन चथनबा आर्म एक्ट की मखादा केस अमा रजिस्टर तौक्राइरि
Hauki bapung kun marida India gi mi lak marfu manga lising nifu nithoi chapter kuntra nithoi covid vaccine ka thok ki bagal loinana apun ma vaccine ka thok ki ba missing crore marfu ga lak nifum do hen kre marak side India da covid 19 ano case lising kuntra chapter humro hum doi thengna bagal loinana apun ba positive ki masing crore hum lak kuntra mari lising nifu ni pan chama ga hum hum doi su kre laina sinamaram orika mi chahum supna mapal laikidre laikidaba mi gi apun ma masing na lak mari lising nifu mari chama pal kuntra ni pan yokre haina Union Ministry of Health and Family Welfare na thadrokpa cherol aman hairi hariba matam asira mioi lising kuntrani pan chamapal nifu manga naba fabagal loinana naba fabagi masing crore ahum lakh kuntaruk lising humdra ma thoi chama humputre yaukre active case na lakh ahum lising kuntrani thoi chama humpuni pan sukre haina ministry ge cherol sin hairi Tarani thoirak suba Manipur Legislative Assembly Mikhalda Kaishamthong Assembly Constituency dagi BJP gi intending candidate oiriba Nisikanta Singh Safam election ga mari leinana ngasi constituency asige ton ma polling station gi office nipan sangakre constituency asige manung chanba pisum oinam laikai gi polling number 33 ngakpi gani 37 amasung 38 ke office sangaba amaga mari leinana Nisikanta na hai BJP asi yamna organize oiba party amani lakaduriba assembly Mikhal asida karamba mioida BJP gi ticket pirakadagi hai intending candidates singe performance ki makha pon gani kanana kari tauri haibsi khangdok naba party asige survey team amana kupna senaduna yangsilli politics tagi miyam gi thabak puksel sengna tawbuga loinana madugi manasu lawgadabani haina Nisikantana makha tana phungdokki Election nga mari leinaba office sing sangaraba matung segaro khairakpam laikaida miyam gi oiba mifam amsu pangthoki Seva or Samarpan Abhiyan ki makhada BJP Pasoi Mandal na sinduna COVID-19 ki matangda awareness pi bagi bike rally ama ngasi Education Minister S. Rajan amsung Pasoi Assembly Constituency da BJP ki intending candidate oiriba S.I. Krishnananda Sharma na namthakre punna biker chama yankhai rom na saruk yaduna Pasoi Assembly Constituency ki manungda thaugadoriba awareness rally asiga mari leinana Education Minister S. Rajan hai Pasoi BJP Mandal amasung Krishnananda Sharma na lokholak liba khongthang asi tangai phadaba amani COVID-19 ki chaitheng na malem pumada landarak liba matam asida aikoi ki punsibo matau karam na ngakthokadagi haibasi constituency asigi miyamda khanghanabagi pangthokpa campaign makal amani laichat asidagi aikoi punna ngakthok minaduna nungai yaifaba hanagi afaba Laichat asidagi aikoi punna ngakthok minaduna nungai yaifaba hanagi afaba punsi mahing aduda hanjilaknaba aikoi punna thaudang lomina se haina Minister S. Rajan na makhataki asigumba virus asina aikoi mioi bagi punsida amanga ta thondaba amasung virus asidagi aikoina section tawrang kaya lokhatuna ngasi Bharat ki Pradhan Mantri Narendra Modi ji na vaccination taunanabagi mipum khudimakta vaccine kaktokpa amasung Bharat Sarkar na piriba Manipur Sarkar na piriba SOP ngakna satuna ikoi
हाइरिबा भाइरस असिदगी ngakthokna aikoigi punsibu kalauba amasung tunggi aikoigi sigumba aikoigi kisanandagi saramagi lingjing makhada hariba campaign asing asi chatpa hobuni campaign asina ngasi tali madudi pasoi kendra da leriba praja khudingmak Bharatiya Janata Party amadi kisan da saramana pasoi kendra gi prajabu hairiba laina astagi ngakthokna tek kaidana hinganna bagedumba wakhloladu hawbaga loinana pasoi kendra gi praja gi punsi kannana bagi adugumba kujang BJP hariba party asidi chinga khutka manadaba wa ngangbadi chauna ngangba thabakti tawdaba party ni haina hanagi minister Moirangtim Hemantana phongdokre wafam asi wangjing tenthai assembly constituency gi manung chana leiba 34/8 sangai yumpham mairen kulgi BJP worker kulumdoi congress ta yorokpagi pangthokpa okpagi thoram amada hanagi minister Moirangtim Hemantana phongdokibani okpagi thoram aduda Moirangtim Hemantana hai congress ke thabak thoram sing amadi chawkhat thorang singda thajaba leibadagi hana BJP da leiramba sing congress ta lakpani khula simakta dagi tha asigi manungda BJP worker mayam ama congress ta yoroklagani haibagi paw leiri hariba sing asi changlaklabadi polling station asida BJP gi worker amata leiraroi amadi muslim ichil inaw singna congress ta thajaba thamlakliba wakalon sing kaidongnungda manghaloi hainasu mahangna phongdokki BJP Manipur Kisan Morcha ki Vice President Ningraingam Kashungna Kamjong District ki manung chana leiba Singcha Khulda Sevahi Sangathan ga mari leinana COVID-19 ki vaccination drive ama pangthokre amadi acha athak ki polong kya su yenthokre Thorunga mari leinana Ningraingam na khunja singda COVID-19 ki vaccine kapagi matangda bap tahanduna akiba leitana vaccine asi kapthok hongnaba pungning thogatki luraba tanpham asida Ningraingam na kul asigi damak lokhalakliba thabak thorum singbu BJP Fungyar Mandal ki President KS Lakishan na thagat pa phungdor lei Kakching Range ke staff sing na warak ta yamna legan ba hangkok aina khangna ba monitor lizard Barunus Bengalensis ama matam khara yoklaba machung mahuksa ki fibam da hanjaruna ba thadokre hariba hangkok asi hauki ba tang tara manga da Kakching Shumang laikai da leiba Naurem Natum singna mahaki yumda changlakpadagi forest ta pau piraktuna Kakching Range ke staff singna lakhul uruba matung masagi asok afan check torga mafam chana thadokibani hangkok thadokkiba duga mari leinana range police officer and Munal Meitei na hai hangkok airiba mapung ne shitlaga chatpa jiba asi matam amada Manipur da marang kaina leirami adubu ngasidi Manipur dagi soidana mutki ga doraba jiba ama oire masigi maru oiba maramdi jiba asigi laifam sing mangsilakpa amadi tenhak hidak sijinabana jiba asina chaba til kang hangoini singma kya mangsilakpadagini hangkok soidana mutki ba yabagi akiba leibadagi ngasidi jiba asi Wildlife Protection Act 1972 na schedule 1 aduga sites nasu appendix 1 thamduna hangkok kalahungna akan makhongtang lakhotli hainasu en munal makhatana phongdoki Coalition Against Drug and Alcohol kada gi taramanga suba mapok kumon ga mari lena ngarang IB lekai da leiba kada jiribam ga office ta pangthokre thoram aduda Jimpal jiribam gi president N Sadananda Meitei amadi kada jiribam gi vice president Arun Kumar Singna president member sing oina dais ta famki tharunga mari lena kada na pangthokiba thabak thorong kya gi matang da nahungna na ningsing ki amadi nisana laksilak lamdam asibu miyam punna kanna bohona mina se haiwa wafum phungdok naki Senior Educator Association ki President Oina Kumjal Singh Machama Palmau Drahom Doidagi Lising Ani Sumna Ama Fawba Fampuramba Thongram Haridas Singna Haukiba September ki Tang Tara Mangada Ikhang Khangawdran Laikidabada United Senior Exhibitor Association of Manipurna Mifam Ama Pangtokna Awaba Phongdok Raheri Association asigi Joint Secretary na Thadrokpa Awaba Phongdok pi Cherwal Amana Hai Thongram Haridas Masagi Achin Makya Kaithoktuna Manipur ki Cinema Hall Sing Chawkhat Abahonabada Achawa Thodang Kya Lormi Hairi All Manipur United Club Organization Amukogi Miyang Makada United Club Organization Bishnupur District Yukovit na mapung oiba thodang lauduna local club kunipana saruk yaba Wangu and Napat surrounding United Club Organization Wan Suko kowa anaw organization ang ngarang Amukogi office da semkre naung na semki ba Wan Suko ki thawpugada basing adudi SSWC Wangu sanang kongi hamom ningthem Meitei na president Model Club Wangu gi amom binoy na general secretary Laikong Makhalai kaidagi thaunaw Ravi na finance secretary na hairi
Ukrul district ki manung chanba Sirakong da fangba Morok amani Tamilong gi Komlabu India government gi geographical indicator GI tek pirakpada India gi Prime Minister Narendra Modi amasung Manipur gi Chief Minister N Biren bu Irabot Foundation Manipur IFMM na thagat fa phongdorkli lakholakli ba khongthang asina malem gi kaichel da pothok asi lalon dik tawi kudung chabu phonglagani amadi longmi singda ahen ba income laktuna pothok puthok gi changsu hengan hanma ngamlagani ate lemhori ba iram damasi gi GI tek phangba yaraba pothok sing bisu अथुब मतमदा GI टेक फंगन बिदुना लौमी सिंगदा हेना पुंगिंग थौगपिउ हाइनसु IFMM गी जनरल सेक्रेटरी केएस गोपेन लुवांगना लेंगा की पुंगिंग चिंगसिलकली मालेम पुमदा थेंगनारिब कोविड-19 लाइसेट असिदगी ngaktoknaba chama section thorang kharang chapinaba Mami TV gi maike degi ningsingjari madudi yumdagi hek chathokpuga face mask upiu mi amaga gi marakta foot taruk ki arapa thambiu mai mit khutsa toina handokpiu amadi covid vaccine ka payarbasing suchoi shoidan covid vaccine ka thoktuna laichet asidagi kannaba miyam punna honaminasi aroibda maroibda pa muhna pijari CCS kena sangsil liba sangal se iram nang vistaruka moina kadi khulda uchara lisingani chonga thakre free medical camp pangthokre Assam Rifles amsung police ka pun makangbu amana chathakiba counter insurgency operation da ZUF ke kedar ani khulai ge pona na fagat pangamkre COVID vaccine ka thok ki India ga apun missing crore marfu ga lang ni phum do hen kre matang sira numi yung mapung taran ito ki Mami TV News update loisinjare matang nung tilpung anigi Mami TV News update ming tabiu